ꯄꯨꯟꯁꯤꯕꯅ ꯈꯣꯟꯖꯦꯜꯗ ꯇꯞꯂꯞ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯇꯧꯕꯗꯨꯗ ꯂꯩꯁꯦꯝꯕꯁꯨ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯅꯥꯎꯕꯤ ꯐꯖꯅ ꯈꯨꯝꯃꯨꯅꯦ꯫ ꯄꯨꯟꯁꯤꯕꯗꯣ ꯂꯩꯁꯦꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯩꯁꯦꯝꯕ, ꯆꯠꯂꯒꯦ, ꯍꯌꯦꯡ ꯉꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯉꯟꯇꯥꯅ ꯂꯥꯛꯑꯒꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯩ ꯊꯤꯟꯗꯣꯛꯀꯦ꯫ ꯂꯩꯁꯦꯝꯕꯗꯣ ꯏꯔꯥꯡ ꯂꯥꯡꯉꯤ, ꯃꯌꯥꯝꯗꯣ ꯃꯔꯤ ꯃꯔꯤ ꯊꯣꯛꯅꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯂꯥꯏꯕꯛꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯏ꯫ ꯂꯥꯏꯖꯥ, ꯅꯣꯏ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕ꯭ꯔꯣ, ꯔꯟꯕꯤꯔ ꯅꯠꯇꯕꯁꯦ? ꯑꯣꯏꯔ ꯃꯥꯜꯂꯤ, ꯑꯩꯁꯨ ꯉꯁꯤ ꯈꯛ ꯈꯪꯉꯤ꯫ ꯊꯕꯛ ꯇꯧꯕ ꯃꯤꯗꯤ ꯃꯥꯜꯂꯤ, ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯤ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯤ ꯌꯥꯗ꯭ꯔꯦꯍꯦ꯫ ꯗꯣꯛꯇꯔꯅꯤ ꯍꯥꯏꯕꯅꯤ꯫ ꯂꯝꯖꯤꯡꯕꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯈꯜꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯥ ꯀꯌꯥ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯤ꯫ ꯅꯣꯛꯃꯤ ꯁꯦ, ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯄꯅꯤ꯫ ꯀꯩꯒꯤ ꯂꯩꯔꯛꯏꯅꯣ? ꯍꯧꯖꯤꯛꯀꯥꯟ ꯑꯆꯥꯄꯣꯠꯀ ꯆꯥꯅꯤꯡꯗꯦꯗ꯫ ꯏꯇꯟ ꯇꯟꯅ ꯈꯨꯝꯂꯩ ꯂꯥꯏꯖꯗꯣ꯫ ꯆꯥꯗꯕ ꯌꯥꯔꯣꯏ, ꯅꯪꯒꯤ ꯊꯕꯛꯀꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ? ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯌꯥꯗ ꯌꯥꯗ꯭ꯔꯒ ꯔꯤꯝꯁꯇ ꯊꯕꯛ ꯀꯧꯔꯛꯄ ꯉꯥꯏꯔꯁꯤ꯫ ꯑꯁ, ꯀꯥꯟꯅꯔꯣꯏꯗ, ꯄꯩꯁꯥꯁꯨ ꯄꯤꯕ ꯉꯝꯂꯣꯏ, ꯁꯦꯜ ꯇꯤꯡꯅꯕ ꯇꯝꯃꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦ, ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ꯫ ꯗꯥ ꯂꯝꯖꯤꯡꯕ, ꯉꯥꯏꯍꯥꯛ ꯈꯪꯉꯣꯈꯣ, ꯑꯩ ꯊꯕꯛ ꯑꯃ ꯂꯩꯔꯤ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯆꯪꯉꯛꯑꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯂꯥꯏꯖꯒꯤ ꯍꯩꯅꯗꯕ ꯃꯇꯧꯗꯨꯗ ꯂꯝꯖꯤꯡꯕꯁꯨ ꯀꯨꯏꯊꯅ ꯐꯝꯕ ꯇꯜꯂꯛꯏ꯫ ꯐꯝꯂꯤꯕꯗꯣ ꯍꯧꯒꯠꯂꯒ, ꯉꯥꯏꯈꯣ ꯂꯥꯏꯖ, ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯒꯦꯗ꯫ ꯍꯣꯏ꯫ ꯂꯝꯖꯤꯡꯕꯗꯣ ꯂꯥꯏꯖꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯐꯃꯨꯡꯗ ꯐꯝꯂꯒ ꯕꯣꯛꯁꯇꯣ ꯍꯥꯡꯗꯣꯛꯏ꯫ ꯌꯥꯝ ꯄꯥꯝꯖꯅ ꯈꯣꯏꯗꯥꯅ ꯀꯛꯈꯤꯕ ꯁ꯭ꯂꯤꯞꯄꯔꯅꯤ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯁ꯭ꯂꯤꯞꯄꯔꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯍꯜꯂꯤ꯫ ꯕꯣꯛꯁꯇꯣ ꯈꯪꯏꯟ ꯏꯟꯊꯣꯛꯏ꯫ ꯅꯪ ꯉꯥꯛꯇꯒꯤ ꯑꯩꯁꯦ ꯀꯌꯥꯝ ꯏꯀꯥꯏꯕ ꯅꯪꯈ꯭ꯔꯦ꯫ ꯃꯤꯅ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ? ꯁꯨꯛꯇꯣꯡ ꯇꯣꯡꯉꯣꯏ, ꯄꯥꯝꯗ꯭ꯔꯤ, ꯗꯥꯎ ꯌꯥꯗꯧ ꯃꯥꯟꯗꯦ꯫ ꯅꯥꯎꯕꯤ! ꯂꯩꯁꯦꯝꯕꯗꯣ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯆꯥꯕꯨ ꯑꯗꯨꯃꯥꯏꯅ ꯂꯣꯟꯅꯕ꯭ꯔꯣ ꯏꯕꯦꯝꯃ? ꯅꯪ ꯁꯤꯗꯤꯀꯣ꯫ ꯂꯩꯁꯦꯝꯕꯗꯣ ꯏꯁꯧ ꯇꯧꯔꯛꯏ꯫ ꯂꯥꯏꯖꯗꯣ ꯏꯉꯛꯉꯛꯅ, ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ? ꯆꯥ ꯃꯅꯥꯗꯣ ꯃꯌꯥꯝ ꯊꯥꯛꯆꯤꯜꯂꯕꯅꯤꯅ ꯈꯥꯕꯗ ꯊꯛꯄ ꯌꯥꯗ꯭ꯔꯦ꯫ ꯃꯔꯩꯗ ꯐꯠꯆꯤꯛꯏ꯫ ꯑꯗꯨꯗꯤ ꯗꯣꯛꯇꯔꯁꯨ ꯊꯛꯈꯤꯗ꯭ꯔꯦ? ꯊꯛꯈꯤꯗ꯭ꯔꯦꯗꯅ, ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ ꯑꯩ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥ ꯂꯣꯟꯕ ꯍꯩꯇꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪꯕꯣ? ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯗꯣ ꯃꯈꯥ ꯇꯥꯔꯛꯏ꯫ ꯈꯔ ꯇꯝꯁꯤꯜꯂꯨ, ꯑꯗꯣ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯄꯥꯏꯔꯒꯦ꯫ ꯍꯣꯏ꯫ ꯅꯕꯨꯡꯁꯦ ꯊꯕꯛ ꯐꯪꯂꯕꯅꯤꯅꯦ꯫ ꯈꯪꯌꯦꯡ ꯌꯦꯡꯈꯠꯂꯤ ꯃꯕꯨꯡꯗꯨꯗ ꯋꯥꯍꯩꯗꯨꯅ꯫ ꯍꯥ, ꯊꯕꯛ ꯐꯪꯂꯦꯕ? ꯀꯩ ꯊꯕꯛꯅꯣ ꯇꯥꯆꯧ? ꯁꯦꯀꯨꯔꯤꯇꯤꯅꯤꯗ, ꯀꯩꯗꯧꯅꯤ? ꯌꯨꯝꯗ ꯄꯩꯁꯥ ꯊꯣꯛꯇꯕꯤ ꯂꯩꯗꯧ ꯁꯔꯨꯛ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦꯗꯅ꯫ ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯣ ꯀꯗꯥꯏꯗ ꯑꯣꯏꯗꯣꯏꯅꯣ? ꯅꯪ ꯗꯥ ꯔꯟꯕꯤꯔꯅ ꯍꯣꯠꯅꯕꯤꯕꯅꯤ, ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯗꯣ ꯊꯥꯏꯅꯒꯤ ꯃꯥꯟꯅꯕꯅꯤ, ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯣ, ꯑꯩꯒꯤ ꯐꯨꯔꯤꯠ ꯉꯔꯥꯡ ꯁꯨꯕꯗꯣ ꯑꯥꯏꯔꯟ ꯇꯧꯔꯝꯃꯣ, ꯑꯩ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛ ꯈꯤꯇ ꯂꯩꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯂꯩꯁꯦꯝꯕꯗꯣ ꯐꯃꯨꯡ ꯃꯊꯛꯇꯒꯤ ꯕꯣꯛꯁꯇꯨ ꯌꯦꯡꯂꯒ, ꯆꯥ ꯑꯈꯥꯕ ꯄꯤꯊꯛꯂꯒ ꯁꯦꯟꯗꯜ ꯂꯩꯍꯟꯕꯅꯤꯅꯦ ꯍꯥ? ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯦꯝꯕꯗꯣ꯫ ꯂꯥꯏꯖ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯏꯀꯥꯏꯕ ꯗꯦ ꯇꯥꯔꯦ꯫ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨꯅ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯝꯗꯣꯏꯅꯣ? ꯑꯁꯣꯝꯗ ꯅꯨꯄꯥ ꯑꯅꯤꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯆꯧꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯟꯅ ꯍꯧꯔꯛꯏ꯫ ꯂꯩꯁꯦꯝꯕꯣꯏꯒꯤꯁꯨ ꯃꯆꯜꯅꯨꯄꯤꯗꯨꯒ ꯃꯥꯒ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ꯫ ꯏꯇꯥꯎ, ꯃꯣꯏꯒꯤꯁꯨ ꯐꯤꯕꯝ ꯌꯥꯝ ꯇꯥꯗ꯭ꯔꯕꯅꯤ, ꯈꯔꯗꯤ ꯋꯥꯔꯕ ꯃꯥꯜꯂꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯅ ꯃꯤꯒꯤ ꯐꯥꯝ ꯁꯦꯟꯅꯔꯒ ꯂꯩꯁꯦꯝꯕ ꯍꯣꯏ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯅꯤ꯫ ꯑꯣ, ꯊꯥꯏꯅꯗꯤ ꯕꯕꯥꯗꯨ ꯑꯣꯇꯣ ꯊꯧꯔꯝꯃꯤꯀꯣ? ꯊꯧꯔꯝꯃꯤ꯫ ꯏꯃꯥ ꯅꯥꯕꯗꯒꯤ ꯑꯣꯇꯣꯗꯨ ꯌꯣꯟꯊꯣꯛꯈꯤꯕꯅꯤ꯫ ꯅꯥꯎꯕꯤ ꯍꯣꯏꯁꯨ ꯌꯥꯝ ꯐꯕꯅꯤꯗ, ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯕ ꯂꯥꯡꯕ ꯑꯃꯠꯇ ꯌꯥꯎꯖꯗꯦ, ꯌꯨꯝꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯐꯅ ꯂꯥꯏꯔꯤꯛ ꯍꯩꯔꯁꯨ ꯄꯩꯁꯥ ꯅꯝꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯩꯁꯦꯝꯕ ꯍꯣꯏꯒꯗꯤ ꯃꯥꯟ ꯆꯥꯡ ꯂꯩꯕꯁꯨ ꯅꯠꯇꯦ, ꯍꯤꯡꯒꯣꯜ ꯃꯆꯦꯠꯇꯨ ꯈꯛꯇꯅꯤ꯫ ꯑꯉꯥꯡ ꯇꯨꯏꯁꯟ ꯈꯔ ꯇꯧꯔꯝꯕꯗꯨꯁꯨ ꯄꯩꯁꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯄꯤꯕꯤꯗꯦ, ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯉꯦ ꯍꯥꯏꯔꯕꯅꯤ ꯂꯩꯁꯦꯝꯕꯅ꯫
ꯔꯟꯕꯤꯔꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯄꯨꯟꯁꯤꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯃꯥꯡꯗ ꯂꯣꯏꯅꯔꯝꯂꯕꯁꯨ ꯅꯣꯡꯃꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯤ ꯁꯥꯟꯅꯔꯨꯗꯦ ꯐꯔꯦꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯀꯔꯤꯅ ꯐꯗꯣꯏꯅꯣ ꯌꯦꯡꯉꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯔꯟꯕꯤꯔ ꯊꯤꯜꯂꯝꯃꯒ ꯌꯨꯝꯗ ꯍꯜꯂꯛꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯐꯤ ꯍꯣꯡꯗꯦ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯊꯩ ꯂꯩꯁꯦꯝꯕꯒꯤ ꯏꯃꯨꯡꯗ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕꯗꯣ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯅꯥ ꯀꯩꯗꯧꯔꯦ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯄꯅꯤ ꯄꯨꯟꯁꯤꯕꯗꯣ ꯀꯌꯥ ꯈꯪꯇꯥ ꯇꯥꯏ ꯇꯨꯝꯂꯝꯕꯗꯣ ꯄꯨꯛ ꯍꯧꯒꯠꯂꯤ ꯇꯞꯂ ꯈꯨꯝꯃꯩ ꯀꯩꯁꯨ ꯇꯧꯗꯦ ꯂꯦꯝꯕꯤꯗꯣ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯩ ꯑꯩꯁꯦ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯅꯪꯒꯤ ꯅꯊꯧꯗ ꯅꯕꯨꯛꯅꯤꯡ ꯆꯪꯂꯤꯕꯗꯣ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨꯅꯦ ꯁꯅꯥ ꯅꯁꯥ ꯁꯣꯛꯅꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯆꯥꯎ ꯇꯨꯝꯕ ꯄꯣꯊꯥꯕ ꯃꯇꯝ ꯆꯥꯅ ꯄꯣꯊꯥꯎ ꯅꯁꯥ ꯅꯥꯔꯛꯀꯅꯤ ꯏꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯤꯀꯣ ꯄꯨꯟꯁꯤꯕ ꯇꯨꯃꯤꯟ ꯂꯩ ꯉꯝꯂꯣꯏꯗꯕ ꯊꯕꯛꯇ ꯍꯣꯏ ꯍꯥꯏꯗꯕ ꯄꯨꯟꯁꯤꯕꯅꯤ ꯂꯦꯝꯕꯤꯁꯨ ꯃꯈꯥ ꯇꯥꯔꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ ꯅꯣꯏꯗꯤ ꯃꯌꯣꯟ ꯆꯣꯡꯈꯠꯂꯛꯄꯗ ꯉꯥꯏꯔꯤ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯅꯁꯥꯁꯨ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯏꯃꯥ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯇꯥꯡ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕꯅꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯣ ꯂꯦꯝꯕꯤꯁꯨ ꯐꯝꯂꯤꯕꯗꯣ ꯍꯧꯒꯠꯂꯤ ꯅꯥꯐꯤ ꯍꯣꯡꯗꯣꯛꯂꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯨꯁꯅꯥ ꯍꯣꯏ ꯏꯃꯥ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠ ꯑꯃꯨꯛ ꯇꯨꯝꯊꯩ ꯃꯁꯥꯗꯣ ꯏꯃꯨꯡ ꯃꯪꯕꯗꯧꯅ ꯇꯧꯏ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯆꯤꯛꯄ ꯃꯇꯝꯗꯗꯤ ꯋꯥꯈꯜ ꯃꯥꯒꯤ ꯆꯦꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯀꯜꯍꯜꯂꯤ ꯉꯁꯥꯏ ꯂꯥꯏꯖꯒꯤ ꯁ꯭ꯂꯤꯞꯄꯔꯗꯣ ꯃꯤꯠꯇ ꯎꯔꯦ ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯔꯤ ꯎꯔꯦ ꯂꯥꯏꯖꯒꯤ ꯆꯥ ꯈꯥꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯔꯟꯕꯤꯔꯅ ꯁꯨꯒꯠꯂꯛꯄꯗ ꯎꯔꯦ ꯃꯁꯥ ꯈꯪꯗ ꯈꯪꯅꯣꯡ ꯅꯣꯛꯊꯣꯛꯈꯤ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯎꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯥꯅ ꯅꯣꯛꯈꯤꯕꯗꯣ ꯃꯤ ꯇꯥꯈꯤꯕ꯭ꯔꯥ ꯄꯥꯈꯠꯅ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯋꯥꯈꯜꯗꯁꯨ ꯑꯃꯨꯛ ꯈꯜꯂꯤ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯆꯥ ꯈꯨꯈꯥꯗꯨꯒ ꯆꯥ ꯂꯣꯜꯂꯤꯕꯤ ꯑꯉꯥꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏ ꯊꯤꯒꯠꯂꯤꯕ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏ ꯃꯥꯒꯤ ꯆꯥꯒꯤ ꯃꯍꯥꯎꯗꯣ ꯏꯆꯝ ꯆꯝꯃꯤ ꯃꯃꯥꯏꯗꯨꯁꯨ ꯀꯩꯝꯇ ꯀꯦꯗꯦ ꯉꯧꯔꯣꯛ ꯉꯧꯕꯤ ꯀꯨꯆꯨꯗꯨꯗ ꯑꯉꯥꯡꯕ ꯐꯨꯔꯤꯠꯇꯨꯒ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯐꯅꯦꯛꯇꯨꯒ ꯃꯁꯝ ꯈꯨꯗꯥꯡꯗꯨꯒ ꯃꯁꯝ ꯈꯨꯁꯥꯡꯗꯨꯒ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯂꯩꯇꯦ ꯃꯥꯕꯨ ꯎꯔꯒ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯔꯥꯡꯅꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯃꯤ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯌꯦꯡꯂꯨꯗꯕ ꯄꯨꯟꯁꯤꯕꯅꯤ ꯋꯥꯈꯜꯗ ꯃꯣꯟ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯃꯨꯛꯁꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯜꯂꯤ ꯋꯥꯈꯜ ꯈꯟꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯦꯝꯕꯗꯣ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯦ ꯄꯨꯟꯁꯤꯕꯗꯤ ꯂꯥꯛꯇ꯭ꯔꯤ ꯔꯟꯕꯤꯔꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯤ ꯉꯥꯛ ꯂꯩꯕꯒ ꯄꯨꯟꯁꯤꯕꯁꯨ ꯂꯥꯛꯂꯦ ꯄꯦꯁꯦꯟ ꯈꯔꯁꯨ ꯌꯥꯝꯃꯤ ꯉꯁꯤꯗꯤ ꯔꯨꯝ ꯃꯃꯥꯡꯗꯣ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ ꯄꯦꯁꯦꯟ ꯃꯌꯥꯝꯗꯨꯒꯤ ꯋꯥꯈꯜꯗ ꯂꯩꯁꯦꯝꯕꯒꯤ ꯋꯥꯈꯜꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯂꯩꯁꯦꯝꯕꯗꯣ ꯔꯟꯕꯤꯔꯗ ꯑꯣꯟꯁꯤꯜꯂꯒ ꯔꯟꯕꯤꯔ ꯄꯨꯟꯁꯤꯕꯗꯣ ꯂꯥꯛꯇ꯭ꯔꯤꯖꯥꯠꯂꯣ ꯂꯥꯛꯑꯃꯅꯤꯅ ꯑꯩ ꯐꯣꯟ ꯇꯧꯒꯦꯀꯣ ꯐꯣꯟ ꯇꯧꯕꯗ ꯄꯨꯟꯁꯤꯕꯗꯣ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ ꯄꯥꯏꯈꯠꯂꯛꯇꯦꯅꯦ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯨꯔꯒꯦꯔꯥ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯂꯣꯏꯔꯒ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯁꯤꯔꯥ ꯅꯪ ꯂꯣꯏꯔꯒ ꯆꯠꯁꯤꯔꯥ ꯑꯩ ꯏꯀꯣꯏ ꯀꯣꯏꯔꯤꯕ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤꯀꯣ ꯉꯁꯤꯗꯤ ꯃꯤ ꯈꯔ ꯆꯤꯜꯂꯦ ꯂꯩꯁꯦꯝꯕꯗꯣ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡ ꯃꯤ ꯈꯔ ꯆꯤꯛꯊꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯣ ꯄꯨꯟꯁꯤꯕꯒꯤ ꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯏ ꯄꯦꯁꯦꯟ ꯈꯔ ꯉꯥꯏꯅꯗꯨꯅ ꯂꯩꯕꯗꯨꯕꯨꯗ ꯂꯩꯁꯦꯝꯕ ꯍꯧꯖꯤꯛ ꯆꯪꯕ ꯐꯔꯛ ꯇꯥꯔꯅꯤ ꯄꯦꯁꯦꯟ ꯂꯩꯔꯤꯉꯩꯗ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯕꯅꯤ ꯅꯪ ꯁꯤꯗ ꯐꯝꯃꯝꯃꯨꯀꯣ ꯄꯦꯁꯦꯟ ꯑꯅꯤ ꯋꯥꯠꯂꯤꯉꯩꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯑꯣ ꯍꯣꯏ ꯅꯪ ꯐꯣꯟ ꯄꯨꯔꯛꯄ꯭ꯔꯥꯅꯦ ꯑꯩꯈꯣꯏ ꯅꯥꯎꯕꯤꯒꯤꯗꯣ ꯄꯨꯔꯛꯏ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯔꯟꯕꯤꯔꯗꯣ ꯑꯃꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤ ꯂꯩꯁꯦꯝꯕꯗꯣ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ 12 ꯇꯥꯔꯐꯥꯎ ꯄꯨꯟꯁꯤꯕ ꯎꯅ ꯐꯪꯗ꯭ꯔꯤ ꯅꯦꯟꯁꯤꯗꯣ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯁꯣꯝꯒꯤ ꯇꯤꯀꯦꯠ ꯄꯤꯁꯟꯕꯤꯔꯣ ꯕꯤꯄꯤ ꯆꯦꯛ ꯇꯧꯊꯣꯛꯁꯤ ꯑꯩꯗꯤ ꯑꯅꯥꯕ ꯌꯦꯡꯕꯒꯤ ꯅꯠꯇꯦ ꯗꯣꯛꯇꯔꯒ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯔꯨꯒꯦ ꯂꯩꯁꯦꯝꯕ ꯑꯣꯀꯦ ꯅꯦꯟꯁꯤ ꯍꯥꯊꯨ ꯍꯥꯊꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ
Sir, patient budi khare leri adubu sir unaba mi lai. Patient ning bolore ko unaragi. Hoi sir. Nancy thoraktuna lesimagi manakta changsilai. Patient ning bolore ka unarasi hari. Doctor na ngakta ngai biru ko. Hoi. Machinda hoi haizarabuso masada ikai budi phawri bani. Makok to non tharaga wakal da sukhali. Aina laise nganman khraba khangde. Mi gi opiti matam sida yet yasanare. Lesimba. Kaurukliba khonjel duda lesimba do mamai do fatnon khalei. Punsiba do magi mamangda leptuna lermi. As ai tension amada lerure. Nangi wakal ga kakthore. Sawba yade ko. Law room da changlo. Saudida. Aduda da lesimba do masado khangyang yangi. Wakal da nungai taba pumnamok mangkhre. Room da changlei patient ama sulerami. Unsibana chair amagi manakta changsilei. Tao sida phamo. Ai patient se amta thokangige. Aduga wari do sanarase. Hoi. Unsibana tawribado adum yengi. Wakal da sukhali. Kaya da chamkhraba. Huzuk matamgi Dr. Yambana patient amataga ningthina wari sanade. Tanjada da kutta pariba phone do message lai. Lesimba do phone do yenglingai Ningjalgi message orami. Kamaina tawragi. Unsibagi room da leire wari di sanade. Huzuk phao wari sanadriba. Patient yam leibeni. Itaw kyam kuiragi lakpa. Unsibana wa hirakpaduda lesimba do phone do table mathakta khangtam thami. Lakpadi kuiri. Adu nang lakpaga Ranbir da hanglaga aigi room da changlakpa yadro. Kaisu kaideda. Tanjadu da table mathakta leiriba phone do message lakpagi light khangan ngali. Unsibaga lesimbaga so phone do chamanani yengi. Wallpaper do chungthoklakliba Liza ki photo do bada nupa magi thamoi gi mihundo khangchong chongi. Lesimba phone do paikhalaga pocket apchin khre. Narol de yenghoba nupa magi thamoi do madi leitadre. Ani do tumin lainerba matung unsibana makha samthari. Itaw security haiduda nungai taba tawbigano. Hauzik awat paminsin bani. Kona matang chabada sindok sinjin tawsi. Adugidi aiki sukai diri taw. Ado yumdagi lake haibra sida legi haibra. Yumdagi la asu yaida. Baradi tingdori bani. Ado itawna phagadaba yengbiro. Yam nungai. Hayengdagi haurusi. Dress do ai Ranbir da hairigi. Hoi, yam nungai taw. Tasengna hairabada itawna ngarang lakpudaso khanglamgani. Yumda oriba phibamdo. Babage magaso thabakan musuba ngamdre. Ahobagi ahoba ngaktani. Maraksida aina pisa thoktana leibse ai yamna nungaitrabani. Yamdaso ima babagi mating kitang doragaso pangba ngamlani khanbada ai yam harawida. Mapaw taningba misak amagidi watlabani lesemba maso nongmi khumlei. Siredi kaisu waroni taw angam mating pangnaraga lori. Ichanupidiso yumda sum leigadabagi saru magisu karino ma aikhoi myam tanaraga tawhansei. Aduni ni taw warsu wana nurse. Doctor, patient kausalakpa yaradro. Lesimagi walo dringai marak thachin khre. Nensina. Punsibadu khangkhangi. Okay, kausalo. Lesimba Ranbir go unaro. Patient yam leiriba mali. Hoi, adudi ayum thokhrage ko. Asumna lesimba so punsibana hairapugi matungina Ranbir go unaraga dress to lawraga yumda lei. Liza do sumangda yen machinjak pisaraga lermi. Naugi bora lere. Liza so mabungi manaka jangsilei. Thabaki wapumdidi tacho. Yanare, nangi cha khabado magul laikre. Hayingdagi chatpa hauradongni. Liza do nukfe tawre. Ai kud hamlakige bora janaba. Lesimba so imungda jangkre. Liza so makud hamdoga mabungi kada changlei. Lesimba do hospital dagi dress setlaga lermi. Liza sumuna yengaga pakchabrengo. Pakchare. Tacha nangse police officer ga ordi yam pakchadawni. Nongmi tawramba lesimba do maithong do khangan hanjali. Nabung sune pamlibani. Adubu ngasi phawba ai kanada su phongdoktri. Aikhoi di lairabani na corruption gi matam sida kadaidagi police officer
constable machado phau oiba ngamdribusini adabu isorna aigi damak lambi amadi pibiri picture so thawai wangna honagani security warabaso mamal yamna wangkhre aigi famdadi imanabado yam phai ai hoje kai shwadri mabungna wakal sontharakpado laijasu nungaijadi nungaitaba kyado nakande inthoktuna thamkhre nongmi tawduna mabungbu thimlei thaba dora kansida kaino tacho nupi ma leidubo bora da pirause charase lesembaso bora hapa polythene laizada pirei se charase hospital mamang di lerakpani mabung machan harau harau chamini nangi dudanga yanaradi imaga babaga se nungai jagadabani yani yaroi marul amata harekte muisu hayeng thabagalakpadai kakawaida changlaga amta hangi hoi ado nangi phone sidi ai matam kra pai batari ko hoi paisauda hayeng tolo phanglaga sembado laurage ado ta cha thabak chatpada paiso numidang dei paige hoine ngasi se hinjang hawbadi yabani tolo phanglaga hawrase ngasi dina bungse pattale naubi mama gi khunjal da tabada laizadu mapanda chenthore ima ngasi di amngalida ngasi dine nga khara phaba nang kaka ga na paga do nga yol hori ai dine yum do ina la abani mama gi manak ta leiriba polythene da muni yengi kainu sibo nga ro ima nga ni ta cho hinjang hawrani he ima na nga puri e lesembaso ka manung dagi laure farine du de hinjang hawbani na gantana thungsi kadai ai semagi thabadu nungmi hoine ibungo nangi thabak tuna kamdauba yarima hayingdagi chatba horani fareda aina nga pura isiga tahanbu chapchare laisa nungmi tawri thawaso laisagi laibaki dakturi yenglaga nungaitan hari isagi laibaki dakse uthongna nungai khidreda laisu makutuna hapet nalaga ma lingjelgi mamangda adumaina harakanu ko mi nungai khiroi hairoida mana tawge yauna tawbusu nate lesembasu nga du yenglaga nga sidi phajana chawre thaba sanga de yengaga lamjing manane asaw ma khallaga pirei bani lamjing mana pirakpani haibaduda laizada khangdan tali mabungi mamangda asaw ulubusu yadagum taw kaishum khandaba sarag hari ima nga si samali bisakra hanjin ko mina phida pirakpado panglawda lawkan wahi do hairam laga laizada imungda changkhri leisembadi machanupi gi matawdu gyan tai machin haibet chinglaga tumina noi Karino masina sauraga sangkrisibo mina pirakusibo aibu laudisu lakadro khangde ma nasanupi se masagi pa phazarga siloidoribra kainoma tawri hainaringai tanjatuda laizado sanabundu pairaga thori isingdo ai sorage yani tajo ai sorage ngadu semba horo hoi ado lingjeldo chaksa si haikodana moida thungbudadi nangi saru ekta thilaiduni Nachom na haikro suyari kaino phone do pairi do haikro lesembaso makha taba ngamde laisi su thori moigi thongal mapada car ma khanglambado khangthau thauki gari kutongnu sibo moigumba mayamsi accident doina thoklibasi Machinda murum solaga pukhidagi isingdo shoga karakpada hojik thaukiba cardo amuk hallaga laktuna pukri mapanduda khamlaga laikhri tawriba mongduda laizadi akiba mobu phawi gari mamangduda samlaga chatpa ngamde ngakti tingak yengi mamaidu nontharaga gam chali gari manungda famliba nupaduna mangonda munne yengi haibasimadi khangi adubu mamaidu hangatuna Nupado kanano haina fau hanna yengbadi ngamde masadu kimanbana yebliba sanabundo makhada nantakiba khangawde ima isingdo makhada haidogle sanabundo sukoble upai lete sanagun akopado pairaga thongalduda kanna chensinki matawdu bada gari manungda famliba nupado gi thamoidu hena leitadre